ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯦꯛꯀꯣꯟꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯆꯦꯛꯀꯣꯟꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯒꯣꯃꯇꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯍꯧꯁꯥ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯐꯨꯇꯤꯠ ꯈꯞꯄ ꯆꯠꯈꯤ꯫ ꯒꯣꯃꯇꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯊꯝꯕꯥꯜꯒꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥ ꯒꯣꯃꯇꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯈꯪꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯔꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯝꯕꯥꯜꯒꯤ ꯃꯕꯣꯛ ꯃꯄꯨ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯒꯣꯃꯇꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤ, ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯤ꯫ ꯌꯦꯡꯕꯗ ꯏꯪ ꯇꯞꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯕꯤ ꯊꯝꯕꯥꯜꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯔꯝ ꯃꯣꯛꯄ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯊꯝꯕꯥꯜꯕꯨ ꯁꯤꯡꯊꯥꯅꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯗ꯭ꯔꯕꯁꯨ ꯏꯪ ꯇꯞꯄ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯒꯣꯃꯇꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯅ ꯄꯤꯗꯣꯅꯅ ꯂꯩꯖꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯒꯣꯃꯇꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯏꯃꯨꯡ ꯑꯗꯨꯗ ꯐꯨꯠꯀꯣꯏ ꯋꯥꯡꯒꯣꯏꯗꯨꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤꯁꯥꯀꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯗꯨꯅ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏ꯫ ꯃꯃꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯒꯣꯃꯇꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯧꯕꯨꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯆꯦꯛꯀꯣꯟ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯀꯣꯟ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯄ ꯆꯦꯛꯀꯣꯟ ꯅꯠꯇ꯭ꯔꯤ, ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯆꯦꯛꯀꯣꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯀꯣꯟ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯕꯛ ꯁꯨꯏ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ, ꯑꯍꯤꯡ ꯌꯥꯔꯛꯇꯦ꯫ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯂꯕꯅꯤꯅ ꯄꯨꯡ 9ꯗꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯤ ꯃꯌꯨꯝꯗ ꯍꯟꯗꯦ꯫ ꯆꯦꯛꯀꯣꯟ ꯑꯗꯣ ꯁꯪꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯩ꯫ ꯃꯔꯨꯑꯣꯏꯅ ꯆꯦꯛꯀꯣꯟ ꯑꯗꯣ ꯁꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯅꯨꯄꯥ 5ꯔꯣꯝꯅ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯀꯣꯟ ꯑꯁꯦ ꯊꯝꯕꯥꯜ ꯑꯃꯗꯤ ꯒꯣꯃꯇꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤꯁꯨ ꯊꯣꯏꯅꯗꯤ ꯂꯥꯞꯇꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯀꯣꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯍꯥꯟꯅꯅ ꯒꯣꯃꯇꯤꯁꯦ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯣꯃꯇꯤꯅ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯅ ꯍꯤꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯃꯍꯥꯖꯣꯟ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯣꯍꯣꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯈꯨꯠꯁꯨꯃꯟ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯣꯃꯇꯤꯅ ꯊꯕꯛ ꯑꯗꯣ ꯇꯣꯛꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯗꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯦꯡ ꯋꯥꯜꯂꯒ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯇ꯭ꯔꯕꯅꯤna ꯆꯔꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯜꯂꯛꯄꯗꯒꯤ ꯒꯣꯃꯇꯤꯅ ꯑꯐꯪ ꯑꯐꯪꯕ ꯑꯣꯏꯅ ꯁꯨꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄ ꯂꯩꯆꯤꯟ ꯐꯖꯅ ꯊꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯒꯣꯃꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯊꯝꯕꯥꯜꯗ ꯍꯥꯏ, ꯑꯩꯅꯦ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅꯅꯦ ꯐꯨꯇꯤꯠ ꯈꯞꯄꯨꯈꯤꯒꯦ꯫ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯐꯧ ꯆꯦꯡ ꯈꯔꯗꯨꯅꯅꯦ ꯏꯃꯥ ꯏꯆꯥ ꯅꯣꯡꯈꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯗ ꯅꯐꯤ ꯅꯔꯣꯟꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯑꯃꯠꯇ ꯂꯤꯠꯄ ꯎꯗꯦ, ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ, ꯌꯥꯅꯤꯌꯦ, ꯑꯗꯨꯝ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯅꯤꯗ꯫ ꯍꯥꯏ, ꯅꯨꯡꯁꯥ ꯁꯥꯕꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12 1 2ꯗ ꯁꯥꯔꯛꯀꯗꯕꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯩꯆꯤꯟꯁꯨ ꯊꯥꯔꯦ, ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯃꯥ ꯅꯐꯤ ꯅꯔꯣꯟ ꯈꯔꯁꯨꯅꯦ ꯂꯩꯕꯤꯅꯅꯕ ꯇꯧꯒꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯏꯕꯦꯝꯃ, ꯐꯨꯇꯤꯠꯈꯔ ꯈꯞꯄꯁꯤꯅꯅꯦ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯣꯕ, ꯑꯩꯁꯨ ꯐꯤ ꯁꯥꯏꯁꯤꯗꯤ꯫ ꯑꯩꯅ ꯁꯥꯔꯤꯕ ꯐꯤꯁꯦ ꯀꯛꯂꯒ ꯏꯃꯥꯒ ꯑꯩꯒꯒꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯑꯃꯃꯝ ꯂꯩꯔꯁꯦꯕ꯫ ꯍꯣ ꯑꯗꯨꯝꯅ ꯇꯧꯔꯁꯨ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯈꯪꯗ꯭ꯔꯦ ꯏꯕꯥꯅꯤꯁꯤꯕꯨꯅꯦ ꯅꯣꯡꯗꯝꯕꯅꯕꯨ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯍꯥꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯃꯥꯕꯣꯛ ꯍꯣꯏ ꯂꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ꯫
asumna thambal amati mama gomati wari watai sanarba matungda gomati phawbora ado thumok adu ta hapsillaga parap satkhre thambal mama na chatkibado yingdun lehori lechin tharaba unna khang taraba inglaba marak adutta mama gomatina nik tuna mukut adunana pambop aduta suru noiduna chatkhribado thambal yamman nungaitana jingdun lehori thambal na khalli mahana sariba phi se hek loibaga phi asi yonthokutuna mama ki athaba furit amatangdi furit khapa chatpata lidanabagidamakta leidaba yadre khanduna leijahori thambal na asum gomati yenglingai gomati di asum chatkibana sumang maton lankhri leitil lado thaman khibana sumang maton de ki khara hengkat khibada gomati leitin marakta sangkhiduna adumak u khidrei thambal su imung lomda changaktuna thabaing khang loisilli asumna mahana thabaing khang loisilluraga mahaki phamung karomda sangko matamdadi furit ama yadrun leiribato thambal na hek urai madu ubada thambal na aima sigi purisi ngarang ikhoigi idopsana aingod litna wona pirakpaduni ni aidi kau thwe masima lilamadi akhoi mado khara fagadabani palasu lapam giroi ai ro tanara piru khigeda asumna khallaga thambal furit ado mahana yomsillaga mama gomatina furit khapa chalamgadaba lokol adomda mahaksu chanabagidamakta sem sari matam se ayuki pung 3 muk tarabani lechin thabada natana ingbanasu amuktuiba loirabani hawjik thambal na chatkadoriba sisu sekol aduna leiriba labuk adugi nakal lomdani sekol adugi akoiba punamak labuk ngakani sekol adugi mamangda sanglaba lambi ama lei hairiba lambi ase chek lokthok doksin tawba lakpa gari singi changthok changsin tawna lambi ni madu nataba akoibadi labuk ngaktani hairiba lokol adugi matai amadani gomatina furit khapliba sisu adubu thambaldi mamana furit khapliba mafamado khangdabanina lokpak adudani haiba khangjaragasu koithi thirugadoribani thambal furit ado paiduna mahak parap labuk agomda lakli labuk adutagi kumtharaklaba matungda mamado kadai wada leiba jano haiduna amamba lechin marak aduta asumak thidru lakli somdana kamdauri anganba ayuk aduta goles pitak hakur anan amati bajes makhoi manga ado mai tiktuna lechin marak aduda leiri makoina sum mai tiktuna leiri ngai gi matam haibadi makoina mai tikliba sisu labuki jaithokhraba phausing sarusing aduda leiriba aduda sarusing ado mai thaduna mai tiklingai gi matamni asumna mai tiktuna leiri ngai gi matam aduda thambal do hobe asum laklibadu ui madu ubata college pitak hakurs anan amati bajes makhoi mangana ai kanano adanu pi macha ama lechin marak asida hobe laklibasibo asidi ikhoigi likaigi thambal na chasibo mani ne madi ke dobu lakli chano asumna hairaga golesna hai thambal kaidoroi nang lechin marak sida hobe kaidoroge nangbo adumna korokpadu thambal na sap lepaga mamagi furit ado piba lakpani mamado swaida furit khapa chatkibani nakoiga ukhibra haiduna hangi matam maduta pitakna chumi makoi nupi khara thumuwa kariwo pairaga asigi lauri sida chatkibani asumna talakpaduda thambal lauri aduna leiriba domda chatnaba mahak gamgam adumak chatki lokpak ado phauduna matam maduda college pitak hakurs anan amati businessna masidi aikhoina tanjasi mangan ba yadri kanasu upnati adumna hairakpaduda makhoi marinasu yaraduna thambalgi manakta tanarakhi thambal torliba mawung ado khangladuna mahaksu mafam ado thatoktuna chingkhinabagidamakta yamna kanna honarei adubu goles pitak hakurs anan amati business makhoi manga sangduna thambalbu koitan tanari adumna laichin marak haibati lokpak aduda thambalbu makhoi manga sangduna tanarakpaduda thambalsu khutup thaduna karidu karano khangdana lauri aduda cheli lokpak lomda chenthabusu yauri adumna chelakpa matam aduda thambal do lauri amada khodi thijinduna yamna sathina tuki laibak thiwa haibadoni lauri aduki kachinda ngarwai makhoina lau jaiba singna ngahak pathanabagidamakta saru yungsallaga nungsa khanabagidamakta semduna thanamba lengdou amada thambal do khanghaudana tusanki lengdou asisu kuyaklabanina matonado kairaga khurumuk wangna junglaga lauri kachin aduta jungduna sumak leijaramani adubu thambal khanghaudaduna laibakta sum tho haiduna khudi thijanduna tusanbada thabak phauna lengkhrei
ꯑꯗꯨꯝꯅ ꯂꯦꯡꯈꯤꯕ ꯑꯗꯨꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯤꯖꯦꯁ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯊꯝꯕꯥꯜꯅ ꯇꯨꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯆꯦꯟꯖꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜꯒꯤ ꯃꯅꯪꯒꯟ ꯐꯥꯎꯅ ꯂꯦꯡꯊꯧ ꯃꯆꯦꯠ ꯑꯀꯥꯏꯕ ꯑꯗꯨꯅ ꯌꯨꯡꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯊꯝꯕꯥꯜꯗꯣ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯉꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯒꯥꯔꯤ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯎꯈ꯭ꯔꯕꯗꯤ ꯃꯤꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯂꯒꯅꯤ, ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ, ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯦꯖꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯆꯦꯛꯀꯣꯟꯒꯤ ꯈꯥꯖꯤꯜꯂꯤꯕ ꯄꯜꯂꯤꯁꯤꯡ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ, ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯔꯣꯏ, ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯏꯍꯤꯡ ꯅꯥꯍꯤꯡꯁꯤꯡ ꯑꯁꯤꯗꯤ ꯆꯔꯨꯁꯤꯡ ꯑꯁꯦ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯊꯥꯡꯄꯣꯏ ꯂꯥꯛꯄꯣꯏ ꯆꯤꯡꯗꯨꯅ ꯄꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯗꯤ ꯑꯋꯥ ꯆꯩꯅꯥꯅ ꯃꯁꯥ ꯑꯗꯣ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯖꯔꯕꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯕ ꯅꯠꯇ꯭ꯔꯤ꯫ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯥꯡꯄꯣꯏ ꯆꯤꯡꯕꯣꯏ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯦꯀꯣꯜ ꯑꯗꯨꯒꯤ ꯈꯥꯖꯤꯜꯂꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯃꯅꯥꯛ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯕꯝꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯥꯜꯕꯨ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯤꯕ ꯅꯠꯇꯦ, ꯃꯁꯥ ꯑꯗꯣ ꯋꯥꯃꯟꯈꯤꯕꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯁꯥ ꯑꯗꯣ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯔꯒ ꯂꯩꯕꯥꯛ ꯁꯤꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯁꯣꯔ ꯐꯨꯟꯖꯤꯟꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯇꯣ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯕꯨ ꯐꯨꯝꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯁꯣꯛꯄꯒꯤ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯥꯍꯧꯕ ꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯆꯔꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯆꯦꯛꯀꯣꯟꯗ ꯆꯪꯗꯨꯅ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯒꯣꯃꯇꯤ ꯑꯌꯨꯛꯀꯤ ꯃꯍꯥꯛꯀꯤ ꯐꯧꯗꯤꯠ ꯐꯨꯕꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝ ꯄꯨꯡ 11 ꯇꯥꯔꯛꯄ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜꯅ ꯉꯁꯥꯏ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕ ꯑꯃꯗꯤ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯝꯗꯨꯅ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯒꯣꯃꯇꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯒꯣꯃꯇꯤꯅ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯃꯃꯥꯡꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯧꯔꯤ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯟꯅ ꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯄꯣꯔꯛꯈꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯧꯔꯤ ꯅꯥꯀꯜ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯒꯣꯃꯇꯤꯅ "ꯍꯩꯃꯥ, ꯀꯅꯥꯒꯤ ꯐꯨꯔꯤꯠꯅꯣ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ! ꯍꯩꯃꯥ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯒ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯨ ꯅꯠꯇꯕꯔꯅꯦ? ꯅꯠꯇꯦꯗ, ꯃꯁꯤꯒꯨꯝꯕ ꯐꯨꯔꯤꯠꯁꯤ ꯃꯥ ꯑꯃꯨꯛꯇ ꯂꯤꯠꯈꯤꯗ꯭ꯔꯤꯗ." ꯑꯗꯨꯝꯅ ꯒꯣꯃꯇꯤꯅ ꯐꯨꯔꯤꯠ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯍꯩꯃꯥ, ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯊꯝꯕꯥꯜꯗ ꯂꯤꯠꯂꯣꯗꯅ ꯄꯤꯈꯤꯕ ꯐꯨꯔꯤꯠꯇꯨꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯃꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ "ꯅꯪꯅ ꯉꯔꯥꯡ ꯊꯝꯕꯥꯜꯗ ꯄꯤꯈꯤꯕ ꯐꯨꯔꯤꯠ ꯑꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯣꯃꯇꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯊꯝꯕꯥꯜꯗꯨꯕꯨ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯁ꯭ꯋꯥꯏꯗꯒ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯃꯇꯤ ꯃꯌꯥꯝ ꯑꯗꯨꯗ ꯄꯔꯞ ꯌꯨꯝꯗ ꯍꯜꯂꯁꯤ, ꯏꯆꯥ ꯊꯝꯕꯥꯜꯗꯣ उनिंबना ngawre hairamlaga mahakti mamang thaduna gam chatki mayam adusu karino mana tarolibasina karisu taroi nangbo chamina sine haiduna mayamsu gomati gi matung inaduna chaminaki gomati furit ado chejet paisinduna mayum zona ba parapar plakli thongal changakpadagi haure thambalbu mahangna kauba adubu thambaldi khumlakpa kauba maraitri gomati pakhat na masa ado tadik na parapar changchal laklaga mangol aduta phau khara yauriba thumok ado dam thadai aduga thambalbu kanna kauri thong adusu ngasilibra lonsilibra ama tawdunu leirambadu da gomati parapar kakhatuna thong ado namdunu yengi lonsilambadu da hangolaba matung imungda changaktuna thambalbu koithi thiduna kawi madugi matungda mahana porakliba thambalanga sai pairakhiba furit ado mafam sana yansenduna thamnaba matungda gomatina thambalbu yum madugi akoibada koikau kauri yumthang nariba sing aduna kaidorabage haiduna gomati ta hangi adubu gomatina thambal do yum masida leiramdi
ꯀꯗꯥꯏꯗꯒ ꯆꯠꯈꯤꯒꯦ ꯅꯈꯣꯏꯕꯨ ꯈꯪꯍꯧꯕ꯭ꯔꯣ ꯅꯣꯏꯗꯒ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯣꯛꯈꯤꯕ ꯎꯏ ꯃꯗꯨꯗꯒꯤ ꯆꯪꯉꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯃꯇꯤꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯤ ꯀꯗꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯣ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯂꯧꯕꯨꯛꯇ ꯊꯦꯡꯅꯔꯦ ꯃꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯃꯋꯟ ꯀꯌꯥ ꯑꯃ ꯈꯟꯖꯤꯟꯗꯨꯅ ꯒꯣꯃꯇꯤ ꯃꯁꯥꯗꯣ ꯐꯨꯡꯕꯪꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯃꯇꯤ ꯂꯧꯕꯨꯛꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯈꯤ ꯑꯗꯨꯝꯅ ꯒꯣꯃꯇꯤꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯝꯕꯥꯜꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯕ ꯑꯗꯨꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯄ ꯁꯟꯖꯦꯟ ꯅꯍꯥ ꯈꯔꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯒ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ ꯑꯗꯨꯕꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯔꯝꯅꯗꯤ ꯊꯤꯔꯨꯅꯤ ꯏꯀꯣꯛ ꯀꯣꯛꯄ ꯃꯐꯝꯅꯤ ꯊꯝꯕꯥꯜꯅ ꯂꯩꯔꯕꯗꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯆꯤꯟꯁꯨ ꯊꯥꯕ ꯈꯔ ꯐꯔꯛꯂꯕꯅꯤ ꯅꯨꯡꯁꯥ ꯍꯥꯏꯗꯣꯔꯛꯄꯒꯤ ꯎꯃꯪ ꯋꯥꯃꯪ ꯑꯃ ꯂꯩꯗꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯤꯒꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯗꯣ ꯀꯌꯥꯁꯨ ꯊꯣꯏꯅ ꯂꯨꯅ ꯂꯧꯅꯗꯕꯤꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯁꯟꯗꯣ ꯍꯣꯏꯗꯨꯅ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯒꯣꯃꯇꯤꯗꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯒꯣꯃꯇꯤꯅ ꯀꯟꯅ ꯀꯧꯕ ꯑꯗꯨꯗ ꯁꯣꯝꯗ ꯉꯁꯥꯏ ꯊꯝꯕꯥꯜꯕꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯒꯣꯂꯦꯁ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯤꯖꯦꯁ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯔꯥꯞꯄꯗꯒꯤ ꯒꯣꯃꯇꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯊꯤꯔꯤꯕꯗꯣ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯂꯦꯁꯅ ꯄꯤꯇꯛꯇ ꯑꯁ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯍꯥꯠꯈꯤꯕꯗꯣ ꯑꯁ ꯍꯥꯠꯈꯤꯕ ꯍꯥꯏꯅ ꯅꯪꯕꯨ ꯄꯟꯒꯅꯨ ꯅꯪꯕꯣ ꯑꯩ ꯀꯥꯎꯕꯅꯤꯍꯦ ꯑꯗꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕꯁꯨ ꯃꯥꯜꯂꯤ ꯍꯥ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯍꯀꯨꯔꯁꯅ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯑꯅꯟꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯀꯨꯔꯁꯇ ꯀꯤꯟꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯀꯨꯔꯁ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯕ ꯃꯇꯝꯅꯤ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯈꯤ ꯁꯣꯝꯗꯅ ꯒꯣꯃꯇꯤ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗꯒ ꯑꯃꯨꯛ ꯀꯥꯔꯛꯂꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗꯁꯨ ꯂꯩꯔꯝꯗꯦ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯒꯣꯃꯇꯤꯅ ꯐꯪꯗꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯈꯛ ꯇꯧꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯔꯥꯞꯄ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯧꯕ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯪꯗꯤ ꯂꯧꯕꯨꯛꯇ ꯆꯠꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯐꯨꯔꯤꯠ ꯑꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯉꯔꯥꯡ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯂꯤꯠꯅꯧ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯐꯨꯔꯤꯠꯁꯦ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯄ ꯃꯥꯜꯂꯤ ꯐꯨꯔꯤꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯤ ꯂꯩꯔꯝꯗꯦ ꯊꯝꯕꯥꯜꯅ ꯉꯔꯥꯡ ꯂꯧꯍꯧꯕ ꯐꯤ ꯑꯁꯤꯅ ꯂꯧꯕꯨꯛꯇ ꯇꯥꯔꯝꯂꯒ ꯃꯥ ꯃꯁꯥꯅ ꯀꯗꯥꯏꯗ ꯇꯥꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯒꯣꯃꯇꯤ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯗꯥꯏꯗꯅꯣ ꯈꯔ ꯊꯤꯕ ꯌꯥꯕ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅꯁꯨ ꯍꯪꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯉꯤ ꯎꯏ ꯍꯥꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ ꯒꯣꯃꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯋꯥꯔꯕ ꯃꯥꯜꯂꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯙꯥꯔꯤꯗ ꯉꯥꯊꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯒꯣꯃꯇꯤ ꯑꯉꯧꯕꯤꯒꯨꯝ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯄꯤꯔꯥꯡ ꯏꯆꯣꯠꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯊꯝꯕꯥꯜꯗꯣ ꯆꯦꯟ ꯆꯣꯡꯕ ꯆꯠꯂꯝꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯊꯣꯛꯂꯁꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯒꯣꯃꯇꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯊꯝꯕꯥꯜꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ
ꯃꯔꯝꯗꯤ ꯊꯝꯕꯥꯜꯅ ꯑꯁꯤꯒꯨꯝꯕ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ ꯑꯃꯗꯤ ꯑꯇꯩ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯝꯕꯥꯜꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯁꯥꯗ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯒꯣꯃꯇꯤꯒꯤ ꯊꯝꯃꯣꯏ ꯑꯗꯣ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯒꯣꯃꯇꯤꯗ ꯅꯆꯥꯅꯨꯄꯤ ꯆꯥꯎꯔꯛꯄ ꯍꯥꯏꯁꯤꯗꯤꯅꯦ ꯑꯗꯨꯝꯅ ꯂꯣꯏ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯅꯦ ꯅꯪꯅ ꯋꯥꯔꯤꯕꯁꯤꯡꯗꯣ ꯈ꯭ꯌꯥꯎ ꯃꯥꯡꯂꯒꯗꯕꯅꯤ ꯑꯗꯨꯗ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯕꯖꯥꯠꯅꯣ ꯀꯔꯤ ꯍꯣꯠꯅꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯊꯃꯣꯏꯅꯕꯨ ꯌꯥꯅꯔꯕꯗꯤꯅꯦ ꯑꯗꯨꯝ ꯂꯩꯖꯈꯤꯁꯤꯅꯨꯗ ꯑꯁꯨꯝꯅ ꯒꯣꯃꯇꯤꯒꯤ ꯊꯃꯣꯏ ꯑꯗꯣ ꯈꯔ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯥꯜꯗꯣ ꯆꯦꯟ ꯆꯣꯡꯂꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤ ꯊꯝꯕꯥꯜꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯏꯆꯦ ꯒꯣꯃꯇꯤ ꯅꯪꯗꯤ ꯉꯟꯇꯥꯅ ꯂꯐꯣꯏ ꯆꯥꯕ ꯐꯪꯒꯗꯧꯔꯤꯗ ꯅꯤꯉꯣꯟꯅ ꯄꯣꯔꯛꯄ ꯅꯆꯥꯅꯨꯄꯤꯅ ꯄꯣꯔꯛꯄ ꯂꯐꯣꯏ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯒꯣꯃꯇꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯣ ꯒꯣꯃꯇꯤꯒꯤ ꯃꯅꯥꯀꯣꯡꯗ ꯑꯝꯇ ꯆꯪꯗꯕꯒꯨꯝ ꯇꯧꯔꯤ ꯃꯁꯥ ꯑꯗꯨꯅ ꯊꯝꯕꯥꯜ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯃꯥꯡꯊꯛꯇ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯃꯥ ꯒꯣꯃꯇꯤꯗ ꯑꯇꯣꯞꯄ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯎꯅꯕ ꯆꯠꯄ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯎꯠꯈꯤꯕꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯒꯣꯃꯇꯤ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯊꯥꯖꯕ ꯋꯥꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯌꯥꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯈꯩꯗꯤ ꯆꯪꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯔꯗꯤ ꯐꯝꯗꯨꯅ ꯒꯣꯃꯇꯤꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯡ 9ꯗꯒꯤꯅ 9ꯗꯒꯤ 10 ꯇꯥꯁꯜꯂꯛꯂꯤ ꯑꯗꯨꯕꯨ ꯒꯣꯃꯇꯤ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯊꯣꯡꯒꯅꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏ ꯒꯣꯃꯇꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯜꯂꯨꯔꯒꯅꯨ ꯏꯕꯦꯝꯃꯗꯣ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯊꯣꯛꯂꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯒ ꯑꯍꯜ ꯑꯃꯅꯤ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯋꯥꯕ ꯄꯨꯝꯅꯃꯛ ꯐꯒꯗꯧꯔꯤꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯒꯅꯨꯀꯣ ꯆꯪꯉꯣ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯈꯔ ꯊꯣꯡꯂꯤꯕꯅꯤ ꯆꯥꯊꯣꯛꯂꯒ ꯅꯪꯁꯨꯅꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯣꯛꯑꯣꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯅꯦ ꯅꯪꯕꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅꯕꯅꯤ ꯅꯤꯉꯣꯟ ꯄꯣꯛꯄꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯍꯩ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯗꯨ ꯆꯦꯟꯈꯤꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯛꯀ ꯆꯥꯕ ꯌꯥꯈꯤꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯆꯦꯟꯕ ꯆꯣꯡꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯒ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯔꯒ ꯇꯨꯝꯃꯤ ꯅꯣꯡ ꯉꯥꯜꯂꯕ ꯀꯥꯟꯗꯗꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯄꯥꯎ ꯂꯥꯛꯄꯗꯨꯗꯗꯤ ꯅꯤ ꯍꯦꯛ ꯇꯥꯏꯗꯅ ꯑꯗꯨꯝꯅ ꯅꯪꯁꯨ ꯅꯤ ꯇꯥꯔꯒꯗꯕꯅꯤ ꯆꯥꯗ꯭ꯔꯕꯗꯤ ꯁꯣꯟꯕꯅꯤ ꯍꯩ ꯏꯃꯨꯡ ꯐꯅꯨꯡꯒꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯗꯨꯒ ꯅꯁꯥꯗꯨ ꯁꯣꯟꯊꯍꯟꯒꯅꯨ ꯍꯌꯦꯡ ꯃꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯟ ꯎꯔꯕꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯆꯠꯅꯈ꯭ꯔꯤ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯈꯔꯅ ꯒꯣꯃꯇꯤꯕꯨ ꯏꯃꯨꯡ ꯂꯣꯝꯗ ꯇꯞꯅ ꯄꯨꯁꯜꯂꯛꯏ ꯇꯁꯦꯡꯅ ꯒꯣꯃꯇꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯒꯣꯃꯇꯤꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯒꯣꯃꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯒꯤ ꯃꯌꯥꯝꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯍꯧꯔꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯃꯍꯥꯛꯄꯨ ꯍꯤꯞꯊꯍꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯣ ꯃꯔꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯏꯀꯣꯟ ꯀꯣꯜꯍꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦ ꯒꯣꯃꯇꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯊꯣꯡ ꯑꯁꯦ ꯉꯥꯁꯜꯂꯝꯒꯦ ꯍꯣꯔꯦꯟ ꯏꯆꯦꯅ ꯑꯃꯨꯛꯇꯪ ꯂꯣꯟꯁꯤꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯈꯪꯄꯟ ꯄꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯅꯣꯅꯦ ꯊꯣꯡ ꯑꯁꯤꯅꯣ ꯀꯅꯥꯅ ꯐꯥꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯡꯇꯣꯛꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯒꯝ ꯉꯥꯁꯜꯂꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯩꯃꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯅꯥꯅꯣꯅꯦꯍꯦ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯒꯨꯗꯨꯡ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯨꯗꯨꯡ ꯆꯦꯜꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯣꯃꯇꯤꯒꯤ ꯏꯃꯨꯡ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯔ ꯄꯤꯛꯊꯅ ꯑꯩꯗꯤꯅꯦ ꯏꯆꯦ ꯒꯣꯃꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯥꯗꯣ ꯐꯠꯇꯅꯨꯡꯗ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯅꯪꯗꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯇꯥꯃꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯦ ꯊꯝꯕꯥꯜꯒꯤ ꯁꯕꯥꯟ ꯍꯥꯏꯔꯞ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯅꯦ ꯃꯥꯡꯒꯣꯜꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ
ꯅꯪꯒꯤ ꯋꯥꯗꯨꯅꯒ ꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯊꯝꯕꯥꯜꯗꯨ ꯁꯣꯏꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯒꯅꯤꯕꯣ ꯑꯣ ꯐꯈ꯭ꯔꯕ ꯏꯆꯟꯅꯤ ꯅꯣꯡꯃꯇ ꯑꯩꯅꯅꯦ ꯄꯥꯈꯣꯜ ꯑꯃ ꯁꯤꯕꯗ ꯇꯜꯂꯦ ꯀꯧꯕꯁꯦ ꯍꯥꯏꯒꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯇꯅ ꯑꯩꯈꯣꯏꯒꯥꯁꯦ ꯄꯤꯖꯕꯤꯔꯝꯂꯤꯕꯅꯤꯅꯦ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯀꯔꯝꯍꯥꯏꯅꯕꯨ ꯇꯧꯔꯤꯒꯕꯅꯣ ꯑꯁ ꯑꯁꯣꯏ ꯑꯉꯥꯝ ꯖꯔꯝꯗ꯭ꯔꯕꯗꯤ ꯐꯒꯅꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯂꯝꯕꯤ ꯆꯠꯄꯗ ꯒꯥꯔꯤꯅꯒ ꯊꯦꯡ ꯈꯣꯠꯇꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯍꯥꯏꯗꯣ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯂꯦꯁ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯩ ꯃꯅꯥꯛꯇ ꯂꯩꯔꯤ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ 5ꯁꯦ ꯈꯛꯇꯅꯤ ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯒꯣꯂꯦꯁ ꯃꯣꯍꯣꯔꯤꯅꯤ ꯑꯗꯨꯒ ꯄꯤꯇꯛꯅ ꯆꯦꯛꯀꯣꯟ ꯑꯗꯨꯒꯤ ꯃꯤꯁꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯇꯩ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁ ꯃꯈꯣꯏꯗꯤ ꯆꯦꯛꯀꯣꯟ ꯑꯗꯨꯕꯨ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯖꯣꯟꯅ ꯊꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯇꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯅꯁꯥꯗꯨꯅꯒ ꯍꯩꯔꯪ ꯇꯧꯔꯒ ꯆꯠꯂꯤꯕꯗꯨꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯃꯐꯝ ꯇꯨꯝꯐꯝ ꯆꯪꯕ ꯉꯝꯃꯔꯣꯏ ꯁ꯭ꯋꯥꯏꯗ ꯇꯨꯝꯕꯅꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯅꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯕꯖꯦꯁꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗ ꯇꯛꯂꯥꯎꯅ ꯊꯦꯡꯉꯝꯃꯒ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯒꯣꯂꯦꯁ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯃꯈꯣꯏ 4 ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯕꯖꯦꯁ ꯍꯩꯔꯪ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛ ꯃꯄꯥꯟ ꯀꯟꯅ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯅ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯅ ꯀꯅꯥꯝ ꯂꯩꯇꯦꯅꯤ ꯎꯅꯥ ꯇꯥꯔꯛꯄꯒ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯇꯅ ꯏꯜꯂꯛꯄꯒꯨꯝ ꯈꯪꯏꯟ ꯏꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯇꯣ ꯈꯥꯖꯤꯜꯂꯤꯕ ꯆꯦꯛꯀꯣꯟ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯖꯤꯡꯒꯅ ꯄꯔꯦꯡ ꯁꯥꯡꯅ ꯈꯥꯖꯤꯟꯕ ꯖꯤꯡꯒ ꯄꯔꯦꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯁꯤꯜꯂꯒ ꯕꯣꯔꯣꯡ ꯕꯔꯥꯡ ꯂꯥꯎꯅ ꯇꯨꯁꯟꯈꯤ ꯑꯗꯨꯝꯅ ꯕꯖꯦꯁꯅ ꯕꯣꯔꯣꯡ ꯕꯔꯥꯡ ꯂꯥꯎꯅ ꯖꯤꯡꯒ ꯃꯔꯛ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯒꯂꯦꯁ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯃꯈꯣꯏ 4ꯅ ꯍꯧꯅ ꯅꯣꯛꯂꯒ ꯁꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯕꯖꯦꯁꯇꯣ ꯖꯤꯡꯒ ꯑꯗꯨꯗ ꯅꯝꯂꯒ ꯁꯤꯊꯔꯒ ꯇꯨꯈꯤꯕꯅ ꯈꯨꯕꯥꯛ ꯑꯗꯨꯁꯨ ꯖꯤꯡꯒꯅ ꯈꯥꯏꯈꯤꯕꯗꯒꯤ ꯏꯅ ꯑꯣꯔꯣ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯇꯣ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯇꯅ ꯏꯜꯂꯛꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯕꯖꯦꯁ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯟꯅ ꯈꯨꯗꯥꯡꯗ ꯄꯥꯏꯁꯜꯂꯒ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯕꯖꯦꯁꯅ ꯃꯈꯨꯠꯇꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ 4ꯅ ꯀꯩꯗꯧꯔꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯇꯨꯁꯟꯈꯤꯕꯗꯨꯗ ꯁꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯖꯦꯁꯅ ꯑꯩꯁꯨ ꯃꯄꯥꯟ ꯀꯟꯅ ꯊꯣꯛꯂꯤꯉꯩꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯤꯡꯖꯣꯟ ꯃꯄꯥꯁꯤꯗ ꯀꯥꯎꯔꯛꯂꯤꯕ꯭ꯔꯥ ꯏꯜꯂꯛꯂꯤꯕ꯭ꯔꯥ ꯑꯃ ꯂꯥꯛꯇꯅ ꯏꯜꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯖꯤꯡꯒꯗꯨꯗ ꯈꯨꯠꯅ ꯅꯝꯃꯒ ꯖꯤꯡꯒꯗꯨꯒ ꯄꯥꯅꯅ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯕꯗꯒꯤ ꯌꯥꯠꯈ꯭ꯔꯤꯕꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯂꯦꯁꯅ ꯆꯠꯂꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯇꯧꯔꯨꯆꯣ ꯐꯤꯅ ꯈꯔ ꯌꯦꯠꯁꯜꯂꯨ ꯀꯣꯜꯒꯦꯠ ꯈꯔ ꯇꯩꯁꯜꯂꯨ ꯃꯥꯏ ꯐꯖꯈꯤꯅꯤ ꯐꯠꯇ꯭ꯔꯒꯅ ꯈꯨꯖꯤꯡ ꯑꯗꯥꯏꯗ ꯀꯛꯊꯈ꯭ꯔ ꯂꯣꯏꯔꯦ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯀꯛꯄꯒ ꯌꯥꯄꯣꯟꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯖꯦꯁꯇꯣ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯐꯤ ꯑꯃꯟꯕ ꯑꯃ ꯊꯤꯔꯛꯏ ꯐꯗꯤ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛꯅ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕ꯭ꯔꯁ ꯇꯧꯅꯕꯒꯤ ꯊꯝꯃꯤꯕ ꯀꯣꯜꯒꯦꯠ ꯑꯗꯣ ꯈꯔ ꯃꯦꯠꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨꯗ ꯇꯩꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯕ ꯐꯗꯤ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯠꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯑꯃꯨꯛ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕꯖꯦꯁꯇꯣ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯌꯨꯒꯤ ꯅꯤꯁꯥꯅ ꯊꯣꯏꯅ ꯀꯤꯁꯟꯕꯗꯤ ꯑꯣꯏꯗꯦ ꯕꯖꯦꯁꯅ ꯀꯅꯥꯅꯣ ꯌꯥꯝꯅ ꯐꯥꯎꯕꯒꯤ ꯋꯥꯔꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯁꯤꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯅꯔꯦꯟ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯒꯣꯂꯦꯁ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯃꯈꯣꯏ 4ꯅ ꯀꯣꯏꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯦꯅ ꯇꯧꯔꯤꯁꯤ
ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯐꯖꯕ ꯋꯥꯅꯣꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯃꯩ ꯇꯤꯛ ꯇꯤꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯁꯥꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯩ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤ ꯕꯖꯦꯁ ꯀꯣꯏꯂꯥꯎ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯀꯨꯔꯁꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯕꯤꯖꯦꯁ ꯍꯥ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯖꯦꯁꯅ ꯉꯁꯥꯏꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁꯌꯦꯡ ꯑꯁꯤꯗ ꯄꯣꯞ ꯄꯣꯞ ꯍꯦꯛꯇ ꯊꯥꯔꯝꯃꯤ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯇꯅ ꯏꯜꯂꯛꯄꯗꯒꯤ ꯈꯨꯠꯁꯨ ꯁꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯅ ꯈꯨꯠ ꯌꯦꯠꯁꯜꯂꯤꯉꯩꯗ ꯇꯨꯡꯗ ꯑꯃꯨꯛ ꯊꯥꯔꯛꯏ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯂꯦꯖꯅ ꯍꯥꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯅꯤꯁꯥ ꯁꯥꯟꯅꯔꯤꯕ ꯒꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯦꯔꯥ ꯅꯤꯁꯥ ꯁꯥꯟꯅꯕ ꯑꯣꯏꯔꯒꯕꯨ ꯈꯨꯠꯁꯣꯏꯁꯤ ꯁꯣꯛꯈꯤꯗ꯭ꯔꯣ ꯉꯧꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯗꯤꯅꯦ ꯆꯠꯂꯣ ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯛꯐꯝꯗꯨꯗ ꯌꯦꯡꯉꯨ ꯆꯠꯂꯣ ꯅꯣꯏꯁꯨ ꯑꯗꯨꯝ ꯊꯥꯔꯛꯑꯗꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯇꯛꯅ ꯐꯩ ꯑꯩ ꯌꯦꯡꯉꯨꯒꯦ ꯀꯔꯤꯒꯨꯝꯕ ꯊꯥꯔꯛꯑꯗꯤ ꯐꯩ ꯍꯦꯛ ꯊꯥꯔꯛꯇꯕꯗꯕꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯊꯥꯒꯗꯝꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯇꯛꯇꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯔꯞ ꯉꯁꯥꯏ ꯕꯖꯥꯖꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯆꯤꯡꯅ ꯄꯨꯝꯅꯃꯛ ꯅꯤꯡꯈꯥꯏꯔꯒ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯇꯛꯇꯣ ꯍꯨꯏꯁꯦꯟꯒ ꯈꯣꯡꯂꯗꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯁꯤꯕꯨ ꯇꯧꯔꯛꯏꯒ ꯒꯥꯏꯗꯅ ꯅꯤꯁꯥ ꯁꯥꯟꯅꯔꯤꯅꯦ ꯃꯥꯒꯤꯗꯣ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠ ꯁꯣꯛꯆꯈꯤꯕꯩ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯛꯅ ꯀꯔꯤ ꯃꯅꯝꯅꯣ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗꯀꯣ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝ ꯑꯣꯏꯅꯁꯨ ꯇꯧꯔꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯤꯇꯛꯇꯣ ꯃꯄꯥꯟ ꯊꯣꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯔꯨꯞ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯄꯔꯞ ꯆꯠꯅꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯂꯥꯎꯅ ꯏꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯄꯤꯇꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯛꯅ ꯑꯣꯏ ꯑꯩꯒꯤ ꯇꯨꯡꯗꯒ ꯁꯣꯔꯠꯀ ꯏꯟꯅꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯉꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯒꯥꯏꯗꯨꯔꯣ ꯕꯨꯠ ꯁꯥꯔꯤꯕ ꯒꯥꯏꯗꯨꯔꯣ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯄꯤꯇꯛꯀꯤ ꯂꯨꯈꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗ ꯄꯤꯇꯛ ꯉꯥꯎꯃꯟꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯩꯁ ꯍꯥꯏꯗꯨꯅ ꯐꯝꯊꯔꯒ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯛꯇꯣ ꯆꯩꯅꯥ ꯈꯔ ꯍꯟꯊꯔꯛꯂꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ ꯄꯤꯇꯛꯇꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯄꯤꯇꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯕꯤꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯍꯀꯨꯔꯁ ꯑꯅꯟ ꯕꯥꯖꯦꯁ ꯑꯃꯗꯤ ꯒꯣꯂꯦꯁ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯤꯇꯛꯇ ꯍꯥꯏ ꯈꯔ ꯂꯥꯎꯔꯗꯤ ꯖꯥꯔꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯄꯤꯇꯛꯇꯣ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯍꯀꯨꯔꯁꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯤꯇꯛꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯑꯩꯒꯤ ꯁꯌꯦꯡꯗ ꯉꯁꯥꯏ ꯕꯥꯖꯦꯁꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯣꯞ ꯃꯈꯨꯠꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯥꯖꯦꯁꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨ ꯅꯪ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣꯝꯗꯤ ꯂꯩꯔꯕꯅꯤ ꯍꯣꯏ ꯉꯥꯏꯈꯣꯅꯤ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯇꯝꯅꯔꯤꯕ ꯖꯥꯠꯂꯣ ꯋꯥꯐꯝ ꯑꯗꯨꯗ ꯄꯤꯇꯛꯇꯤ ꯍꯧꯅ ꯅꯣꯛꯂꯒ ꯆꯠꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯇꯝꯅꯩ ꯑꯃꯗꯤ ꯍꯥꯠꯂꯦ ꯇꯨꯞꯄꯦ ꯒꯥꯏꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯇꯥꯈ꯭ꯔꯒꯦꯅꯦ ꯍꯣꯏ ꯐꯤꯂꯝꯗ ꯀꯔꯤꯕꯗꯨꯕꯨꯗꯤ ꯄꯪꯎ ꯎꯔꯝꯃꯒꯅꯤ ꯑꯗꯨꯕꯨꯅꯦ ꯃꯗꯣ ꯑꯁꯦꯡꯕꯗ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯔ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯊꯣꯛꯂꯛꯑꯒ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯤꯒ ꯒꯥꯏꯗꯅ ꯃꯗꯨꯕꯨ ꯀꯅꯥ ꯎꯔꯕꯒꯦ ꯀꯅꯥꯁꯨ ꯎꯗꯦ ꯑꯩꯕꯨ ꯎꯗ꯭ꯔꯤ ꯎꯗꯕ ꯄꯣꯠꯇꯨꯕꯨ ꯃꯇꯧ ꯀꯔꯝꯕ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯂꯦꯁꯅ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯤꯠꯀꯥꯁꯦ ꯂꯣꯏꯅ ꯄꯣꯝꯈꯠꯇꯅ ꯆꯈꯥꯎꯒꯁꯦ ꯕꯔ ꯄꯠꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯝꯕ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ
ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯆꯧꯈꯤꯕꯒ ꯃꯈꯣꯏ ꯃꯉꯥꯅ ꯇꯦꯛꯇꯨꯅ ꯊꯅꯝꯕ ꯍꯧꯒꯠꯂꯝꯕ ꯃꯩ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯔꯒ ꯈꯝꯂꯨꯞ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯒꯣꯂꯦꯁ, ꯄꯤꯇꯛ, ꯍꯀꯨꯔꯁ, ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁ ꯃꯈꯣꯏ ꯃꯉꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯂꯦꯁꯀꯤ ꯃꯅꯥꯀꯣꯡꯗ ꯒꯣꯂꯦꯁꯄꯨ ꯇꯞꯅ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯒꯣꯂꯦꯁꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯩꯕꯨ ꯑꯍꯤꯡꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯇꯥꯗꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯂꯦꯁꯇꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯍꯦꯟꯗꯣꯛꯇꯦ, ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯀꯔꯤ ꯇꯧꯔꯛꯄꯒꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯒꯣꯂꯦꯁꯄꯨ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯂꯦꯁꯅ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯒꯣꯂꯦꯁ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯒꯣꯂꯦꯁꯅ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯃꯨꯔꯤ ꯑꯃ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯃꯁꯤꯅ ꯀꯧꯔꯛꯄ ꯑꯣꯏꯔꯖꯥꯠꯂꯥ? ꯂꯛꯅꯔꯝꯂꯤꯕ ꯒꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯂꯦꯁ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤꯞꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯦꯛꯁꯤꯡ ꯑꯗꯣ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯆꯦꯛꯁꯤꯡ ꯑꯗꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯂꯥꯎꯅ ꯅꯤꯡꯈꯥꯏꯈꯤꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯂꯦꯁ, ꯄꯤꯇꯛ, ꯍꯀꯨꯔꯁ, ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯄꯨꯟꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯂꯥꯎꯅ ꯅꯤꯡꯈꯥꯏꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯗ ꯄꯩꯕ ꯆꯦꯛꯅꯣ ꯍꯧꯖꯤꯛ ꯅꯤꯡꯈꯥꯏꯈꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯠꯇꯗ ꯆꯦꯛ ꯅꯤꯡꯈꯥꯏꯔꯝꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯆꯦꯛꯁꯤꯡꯗꯣ ꯄꯩꯈꯠꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ? ꯆꯦꯛ ꯅꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯟ ꯅꯠꯇꯕꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯤꯇꯛꯅ ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣꯗ, ꯆꯦꯛ ꯑꯃꯈꯛꯇꯪ ꯑꯣꯟꯊꯔꯒ ꯇꯥꯕꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯈꯠꯅꯗꯅ ꯍꯧꯒꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯇꯛꯇꯤ ꯄꯔꯞ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯍꯣꯏꯗ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯄꯨꯡ 2ꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤ ꯇꯨꯝꯊꯔꯝꯕꯗꯒꯤ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ, ꯗꯨꯡ ꯆꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯒꯣꯃꯇꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯌꯨꯝꯖꯥꯎꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯒꯣꯃꯇꯤꯅ ꯊꯝꯕꯥꯜ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯌꯨꯝꯁꯤꯗꯒ ꯍꯜꯂꯛꯂꯕ꯭ꯔꯃꯤ ꯅꯪꯕꯣ? ꯏꯃꯥ ꯀꯩꯁꯨ ꯆꯩꯔꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯒꯣꯃꯇꯤꯅ ꯉꯥꯡꯗꯨꯅ ꯀꯣꯏꯆꯠꯇꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯒꯣꯃꯇꯤ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯒꯣꯃꯇꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯃꯇꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯔꯞ ꯂꯩꯆꯤꯟ ꯃꯔꯛꯇ ꯆꯠꯈ꯭ꯔꯤꯕꯗꯣ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯒꯣꯃꯇꯤꯅ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯒꯣꯃꯇꯤꯅ ꯑꯗꯨꯝꯅ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯒꯣꯃꯇꯤꯁꯦ ꯃꯆꯥ ꯊꯝꯕꯥꯜ ꯍꯜꯂꯛꯇꯕꯁꯤꯗ ꯉꯥꯎꯔꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯈꯤ꯫ ꯏꯪꯕꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯧꯒꯠꯅꯕ ꯇꯁꯦꯡꯅ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈꯤꯕꯅꯤ꯫ ꯒꯣꯃꯇꯤ ꯊꯝꯕꯥꯜꯕꯨ ꯀꯧꯕ ꯌꯥꯕ ꯀꯧꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯁꯨꯠ ꯀꯞꯇꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫
ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯊꯝꯕꯥꯜꯕꯨ ꯀꯧꯔꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯞ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯃꯇꯤ ꯊꯝꯕꯥꯜꯒꯤ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯒꯣꯃꯇꯤ ꯃꯁꯥꯗꯣ ꯄꯨꯍꯤꯛ ꯍꯤꯛꯊꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯃꯆꯥ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕꯒꯤ ꯇꯨꯡꯗ ꯒꯣꯃꯇꯤ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯎꯏꯔꯝꯕꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯕꯣꯝ ꯇꯨꯊꯈꯤꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯒꯣꯃꯇꯤ ꯊꯝꯕꯥꯜꯕꯨ ꯂꯥꯛꯄ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕ 9 ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯗꯨꯕꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ, ꯊꯝꯕꯥꯜꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯌꯥꯝꯅ ꯇꯞꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯒꯣꯃꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯣ ꯒꯣꯃꯇꯤꯗ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ, ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯈꯤꯒꯅꯨꯀꯣ, ꯀꯔꯤ ꯇꯧꯕꯒꯤ ꯃꯤꯕꯨ ꯄꯪꯁꯤꯗ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯁꯨꯅꯦ ꯀꯔꯥꯏꯗꯅꯣ ꯑꯃꯠꯇ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯅꯨꯡꯂꯤꯅ ꯊꯦꯡꯕꯗꯒꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈ꯭ꯔꯕ꯭ꯔꯥ? ꯄꯥꯎ ꯄꯤꯐꯝ ꯂꯩꯇꯕꯗꯒꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ ꯄꯥꯎ ꯄꯤꯔꯛꯇꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯥꯏꯗꯤ ꯉꯥꯏꯈꯤꯁꯤꯀꯣ, ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯇꯪ ꯇꯧꯔꯨꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯃꯇꯤꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯈꯛꯇꯅꯤ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯅ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣꯅꯦ? ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯁꯤꯗꯤ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯐꯪꯅꯅꯕ ꯊꯤꯒꯅꯤꯀꯣ, ꯐꯪꯗꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯏꯅ ꯇꯨꯁꯣꯟꯅꯅ ꯂꯩꯒꯅꯤ? ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯇꯧꯔꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯍꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜꯗꯣ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤꯀꯣ, ꯃꯗꯨꯗ ꯆꯪꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯅꯤ, ꯐꯪꯅꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅꯀꯣ, ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯇꯥꯗꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯉꯔꯥꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯀꯧꯁꯜꯂꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯅꯣꯅꯦ? ꯇꯥꯗꯥ, ꯊꯋꯥꯏ ꯃꯤꯔꯦꯜꯅꯕꯨ ꯃꯃꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯏꯕꯦꯝꯃꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ, ꯑꯁꯦꯡꯕꯅꯤ ꯇꯥꯗꯥ, ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯩꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯇꯣ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯜꯂꯒ ꯂꯩꯕꯗꯨꯗ, ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯕꯗꯨꯗ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯄꯪꯎꯗ ꯎꯕ ꯄꯥꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯃ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯅꯕ ꯇꯧꯁꯤ꯫ ꯏꯕꯦꯝꯃ ꯒꯣꯃꯇꯤ, ꯇꯥꯗꯥ, ꯏꯕꯦꯝꯃ ꯊꯝꯕꯥꯜꯒꯤ ꯐꯣꯇꯣꯒ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ, ꯄꯨꯂꯤꯁꯅ ꯃꯗꯨ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯃꯇꯤꯅ ꯊꯝꯕꯥꯜꯒꯤ ꯐꯣꯇꯣ ꯑꯃ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯤ꯫ ꯒꯣꯃꯇꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯤꯡꯅ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯃꯇ ꯃꯉꯣꯟꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ꯫ ꯒꯣꯃꯇꯤꯅ ꯈꯜꯂꯤ, ꯊꯝꯕꯥꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ, ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯕ ꯐꯪꯂꯣꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧ ꯆꯦꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ, ꯍꯨꯝꯅꯤ ꯁꯨꯈꯤꯕꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯒꯣꯃꯇꯤꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯕꯤꯔꯤꯒꯦ, ꯇꯨꯆꯣꯡꯕꯤꯒꯦ ꯍꯥꯏꯔꯛꯂꯤꯕꯅꯤꯅ ꯄꯤꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯣꯇꯣ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ
ahal aduna makhoi miyoi kharaga tawduna police station da satkhri masidagi Gomati gi manakta lainariba sing adusu police ta complaint tawrabanina police na thokpa adum tawjalarida aikhoina kaisu waningai leitre adubu aikhoisu thibadi lekumsi asumna mayamado mathang hainaraga magi thabak chatkadaba lei haiduna loina mak chatnakri Gomati gi manakta kanasu leiti Gomati Mangol dari aduta masado ingbaga amata khangdaba makai adumak phamduna leiri asumna leiringai matam aduta police station da complaint tawnuba gi chaktriba miyoi singa to halakle aduga Gomati da ibema kari amata nongai taba khaluraga nuko police singa aduna ne soidana phangnaba thiragani adana haihorabani aikhoina su laikai club manaraga complaint tawbase laklibani aduna khara thawai yauna thibiyo na su haram labani kaisu thudukna waganu ko police singa do thiba chatkani haiduna moi luchin na horabani wafam adu tabada Gomatina yamna tapna lekai adugi ahal sing aduda thagatpa phongdoklami thagatchari aigi kana leitro matam masida mayam laktuna hau tawbiduna chen chongbi base yam nungai jai haiduna Gomati kap tuna mayam aduda thagat wahi kaya hairi Gomati gi mataw atuta leiriba sing ado amata mathwai nungai nati masidagiri mayam sing adusu phare aikhoi ngasigiri amuk hallage Horen ngahak lerga amuk lake aikoi su thaba ingkhang khara chatkadaba leibanina madu amukta chathuklugi ge hairam laga chanakhrei asumna tawduna matamde asum hauki nongmadagi nini dagi homni haujinkrei Gomati gi manakta khara laklamba singadusu amata lakhidri police ta complaint tawi haiduna case ama thangat khibadusu tumina dumak leisin khibugum tawi Gomati karisu nasin khidri masanupi halaktaba aduna Gomati tarang malang amada laikhrabani sagani thakani haibagi mamonda kari amata laikhidri chaksu thongni khangkhidri mahana chara helaklibase numit nini mukti sujalakli Gomati masa ato sokthaba amati tanthakibana mahak hojik phamungdagi hawai kangkhapa phawba ngamdana phamungda tumak yata aduna laikhrei adumakpu Gomati ge yumthangana leiriba miyoi sing aduna laktuna Gomati gi awat apa khara yengbiduna sai sing khara thongbi thakbiduna mahakpu bijapi thak tawbiri mayamsu Gomati gi mawong asida yam nungai nedrabani masanupi aduga makhoi ani khatang leijabani masida phawbada masanupi adwa mafam marang khangdana leikhiba asida mayamsu amata nungai nabanati asumna tawduna matamde asum haukribana numit marini sujinkhri Marini suba numit adugi ayuk anganbani Goles Pitak Hakurs anan amati Bajes makoi singado mahausagum thabak adumak suduna leiri makhona thabak suduna leiringai ke matam aduta Pitakki mananganda kanagumba amanna nalami matam aduta Pitakna kanano haiduna tungda satlaithokuna jinglubu matamdari kana amata leiramdi masidagidi Pitakna kanano ne aigi tungda haujikta nalamidubo handak maraksi kaino mai tawi tamnariba gaidor khangdreni aikhoina loisin khraba thambalgi thawai melel adu laknaba jala asomna khallaga Pitakna tungmang koyengin dun leiringai Hakursna Pitak kaidore asomna haraga sayengda ta pairi matam aruda Pitak to khangpai lakpoi mahana pairamba chek amana Hakurski makokta safu kana thomki laibak phaba haibadoni Pitakna thomiba sek ado mai iktriba saba hawrokpada ngairiba sek oibanina bonglongna kaikhrei matam maduda Hakursna kayoni Pitak nangbo ngaurabro ha mai ikpa chek oramadi kokse kairo raibanida Hakurs nang saugunu hebo ai tarangama leure lawngai nang su wam haigine karino as kokse pomu kenom toreda pomu se laukse nangi koktu bu henbo wani ne aina haiduse se laune asumna Pitakna Hakurspu makhut paiduna singsinduna phamali matam maduda Hakursna karino bodubo ha kiam lubo wano lubo haibabu handak aikhoida toroklibasi nangsu khangedana karino kari toroklage aikhoina ngasidagina numit kharnigi mamangda nupi masa ama losinkhidana adu kedoraba asumna haraga Hakursto koyeng yengi koibado matam maduda Pitakna nangna koyeng yengbai kana balai roine ayu haige unataw madugi nupi masadugi thawaidu aikhoi mangagi tungda kuin inabadong tawri nani kamai khangiba yeng ngarangsu aikhoina tumingai matam maduda khuya da kana gumba lepaga khong parga loinamak singi adusu amuktangda
ꯑꯩꯈꯣꯏ ꯃꯉꯥ ꯑꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯣꯏꯅ ꯍꯧꯒꯠꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯇꯧꯈꯤꯕ ꯊꯕꯛꯅꯤꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯅꯔꯨꯕꯒ ꯑꯗꯒꯤ ꯌꯦꯡꯉꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯆꯦꯛꯅ ꯕꯣꯗ꯭ꯔꯣꯛ ꯊꯣꯝꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯉꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯆꯦꯟꯊꯣꯛꯂꯨꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯆꯦꯛꯁꯨ ꯑꯝꯇ ꯃꯆꯤ ꯂꯦꯡꯉꯝꯗꯦ ꯇꯧꯗ꯭ꯔꯣ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯆꯤꯡꯒꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯆꯦꯛ ꯍꯣꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯆꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯃꯤ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯩꯒꯤ ꯅꯪꯒꯜꯗ ꯅꯥꯜꯂꯝꯃꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯅꯪ ꯂꯥꯛꯄꯗꯒꯤ ꯅꯪꯉꯣꯟꯗ ꯄꯥꯈꯠꯇꯨꯅ ꯊꯣꯝꯃꯤꯕꯗꯨꯅꯤ ꯁꯨꯝꯗꯧꯔꯁꯤ ꯑꯩꯈꯣꯏ ꯃꯣꯍꯣꯔꯤ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖꯇ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯑꯅꯟ ꯑꯃꯗꯤ ꯕꯖꯦꯁꯁꯨ ꯌꯥꯎꯍꯜꯂꯁꯤ ꯋꯥ ꯇꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯊꯣꯛꯂꯕꯗꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯅꯪ ꯃꯥꯏꯕꯗꯨꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯠꯂꯨꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯁꯥꯕꯤꯌꯨ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯛꯂꯕꯗꯤ ꯃꯥꯁꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯐꯥꯒꯤꯗꯒꯤ ꯃꯤ ꯍꯥꯠꯄꯔꯣꯝꯗ ꯑꯣꯟꯊꯔꯛꯄꯒꯤ ꯋꯥꯔꯤꯅꯤꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯍꯀꯨꯔꯁ ꯃꯗꯣ ꯆꯤꯟꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯍꯟꯗꯛ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯃꯥ ꯃꯊꯟꯇ ꯆꯦꯟꯕꯗꯨꯗ ꯇꯨꯁꯟꯖꯔꯒ ꯁꯤꯈꯤꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯆꯦꯟꯒꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯣꯏꯔꯒꯅꯤꯅꯦ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕꯁꯤ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯒꯗꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯅꯟꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯅ ꯁꯣꯝꯗꯅ ꯑꯩꯗꯤ ꯀꯣꯛꯁꯤ ꯄꯥꯜꯂꯤꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯀꯨꯔꯁꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯩꯗꯧꯔꯛꯂꯤꯕ ꯅꯪꯉꯣꯟꯗꯁꯨ ꯇꯧꯔꯛꯄ꯭ꯔꯣ ꯍꯣꯏ ꯇꯧꯔꯛꯏꯅꯤꯅꯦ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯄꯠ ꯍꯥꯏꯔꯛꯎꯅꯦ ꯑꯅꯟ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯌꯥ ꯇꯧꯔ ꯂꯩꯕꯗꯣ ꯇꯧꯔꯅꯨꯅꯦ ꯍꯣꯏ ꯃꯤ ꯐꯝꯃꯒ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯅꯟꯗꯣ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯀꯨꯔꯁꯅ ꯍꯥꯏꯔꯛꯑꯣꯅꯦ ꯀꯅꯥꯁꯨ ꯇꯥꯗꯦꯅꯦ ꯑꯗꯨꯝꯅ ꯍꯀꯨꯔꯁꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯟꯅ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯆꯦꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯠ ꯈꯜꯂꯒ ꯀꯧꯔꯛꯏ ꯅꯨꯄꯤꯗꯣ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯃ ꯌꯦꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯈꯨꯝꯃꯤ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯖꯥꯠꯅꯣꯅꯦꯅ ꯈꯜꯂꯒ ꯑꯩꯁꯤ ꯄꯔꯞ ꯆꯪꯁꯤꯟꯕꯅꯤ ꯃꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯁꯨꯝ ꯀꯧꯁꯤꯜꯂꯒ ꯑꯁꯣꯝ ꯊꯪꯕ ꯃꯇꯥꯏꯒꯤ ꯆꯦꯛ ꯃꯔꯣꯟ ꯄꯩꯈꯠꯄ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯗꯨꯒꯤ ꯑꯁꯨꯛꯄꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯄꯨꯁꯤꯟꯕꯩ ꯋꯥꯅꯤꯗ ꯑꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯆꯤꯡꯉꯒ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯨꯕꯩ ꯋꯥꯅꯤꯗ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯣꯞꯁꯟꯕꯤꯗꯣ ꯇꯧꯔꯤꯔꯕ ꯉꯥꯏꯈꯣꯍꯦ ꯑꯩ ꯋꯥꯔꯤꯁꯤ ꯇꯥꯎ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯄꯔꯞ ꯆꯪꯁꯤꯟꯕꯅꯤ ꯏꯁꯥꯒꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯩ ꯑꯗꯨꯒꯗꯤ ꯃꯅꯨꯡꯗ ꯌꯧꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯕꯅꯤ ꯑꯗꯣꯝꯒꯤ ꯅꯥꯀꯟ ꯆꯦꯛꯂꯣꯟ ꯄꯩꯕꯗꯨꯗꯗꯤ ꯆꯪꯈꯤꯕ ꯌꯥꯕꯩ ꯋꯥꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯕꯅꯤꯗ ꯍꯣꯏꯃꯤ ꯅꯪꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦꯃꯤ ꯆꯦꯛ ꯃꯔꯣꯟ ꯄꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯩꯔꯦ ꯃꯥꯏꯀꯩ ꯑꯍꯨꯝꯅꯤ ꯀꯣꯏꯁꯤꯜꯂꯤꯗꯣ ꯆꯪꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯂꯝꯕꯤꯗꯣ ꯑꯃꯈꯛꯇꯅꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯦꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯒꯗꯤ ꯅꯪꯕꯨ ꯃꯊꯛꯇꯒꯤ ꯆꯦꯛ ꯑꯃ ꯇꯣꯔꯥꯎ ꯇꯥꯔꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨ ꯋꯥꯡꯅ ꯄꯩꯈꯠꯂꯤꯕ ꯆꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯏꯕ ꯍꯣꯏꯃꯤ ꯑꯗꯨꯁꯨꯅꯦ ꯑꯩꯒꯤ ꯀꯣꯛ ꯃꯄꯥꯗ ꯑꯩꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯄꯒꯤꯅꯦ ꯄꯜꯍꯧꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯊꯛꯀ ꯆꯦꯟꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯝꯊꯔꯒ ꯌꯦꯡꯊꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯏ ꯃꯈꯥ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯃꯄꯥꯁꯦ ꯇꯝꯅ ꯆꯣꯡꯊꯔꯛꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯗꯤ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯈꯨꯠ ꯁꯥꯁꯤ ꯐꯔ ꯍꯥꯏꯕꯗ ꯌꯦꯡꯉꯨꯁꯤ ꯆꯦꯛꯇ ꯈꯨꯠꯅ ꯊꯣꯝꯖꯟꯕꯗꯒꯤ ꯂꯣꯏꯅꯃꯛ ꯍꯨꯕꯥꯠꯂꯒ ꯁꯦꯒꯥꯏꯈ꯭ꯔꯒ ꯏ ꯊꯣꯛꯏꯁꯤ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯗ ꯑꯩꯅ ꯈꯣꯏꯅ ꯆꯤꯛꯉꯩ ꯈꯨꯝꯖꯤꯜꯂꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕꯗ ꯕꯦꯔꯥ ꯀꯥꯒꯗꯧꯔꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯑꯁꯨꯝꯅ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯖꯦꯁꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯃꯥꯒꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯟꯁꯤꯜꯂꯤ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯖꯥꯖꯇꯣ ꯆꯥꯛꯑꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯇꯣ ꯆꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯕꯖꯥꯖꯇꯣ ꯃꯩꯅ ꯉꯔꯪ ꯆꯥꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯣ ꯎꯔꯤ
ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯁꯤꯡ ꯈꯔ ꯂꯧꯔꯛꯇꯨꯅ ꯎꯐꯨꯟ ꯆꯥꯏꯁꯤꯟꯕꯋꯣ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯋꯣ ꯇꯧꯕꯗꯒꯤ ꯃꯩ ꯑꯗꯨꯗꯤ ꯀꯜꯍꯧꯔꯤ ꯑꯗꯨꯕꯨ ꯕꯖꯥꯖ ꯃꯩꯅ ꯈꯔꯗꯤ ꯆꯥꯛꯂꯦ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯦꯛꯅ ꯊꯥꯈꯤꯕꯒꯤ ꯏ ꯊꯣꯛꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯥꯀꯨꯔꯁ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯃꯔꯤ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯖꯥꯖꯇ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯌꯥꯝꯅꯁꯨ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯖꯥꯖꯇꯣ ꯀꯔꯤꯃꯠꯇ ꯈꯟꯊꯗꯕꯤꯗ ꯑꯩ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯥꯀꯨꯔꯁ ꯑꯃꯗꯤ ꯑꯅꯟ ꯏꯄꯥ ꯄꯥꯈꯠꯅ ꯕꯖꯦꯁꯇ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯖꯦꯁꯅ ꯑꯩꯗꯣ ꯆꯦꯛ ꯂꯩꯀꯦ ꯍꯥꯏꯗꯨꯅ ꯁꯤꯡ ꯃꯊꯪ ꯍꯣꯜꯂꯒ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯃꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯐꯪꯉꯤ ꯃꯗꯨꯗ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯥꯀꯨꯔꯁ ꯑꯃꯗꯤ ꯑꯅꯟꯅ ꯕꯖꯦꯁꯀꯤ ꯃꯈꯥꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯕꯖꯦꯁ ꯄꯨꯡꯉꯥꯎ ꯉꯥꯎꯅ ꯃꯩꯅꯒ ꯆꯥꯛꯈꯤꯕꯒꯤ ꯁꯥꯕꯒ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯀꯩꯅꯣ ꯅꯣꯏ ꯑꯃꯨꯛ ꯐꯨꯅꯔꯛꯏꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯌꯥꯝꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯀꯨꯔꯁꯅ ꯅꯪ ꯆꯨꯔꯝ ꯄꯥꯔꯣ ꯂꯣꯜꯂꯦꯅꯦ ꯅꯤꯁꯥ ꯄꯥꯟꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯨ ꯊꯛꯆꯜꯂꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯣꯛꯄ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯖꯦꯁꯄꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯆꯤꯡꯁꯤꯟꯈꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯕꯖꯥꯖ ꯀꯩꯅꯣ मखोई मरीना अइबु हाटकदौरिबा जाला हाइदुना मसादो इपा पाखली आसुनमा तौदुना बजाजबु मखोई मरीना सोर लाक्तुना सिंखिबदुना मयामदो इंगंगंगना हिंदुना लेहौवी बजाज मसादो मैना चाखिबगी अमुक तोइबा फीसिंगदो चनप नपसनदुना अमति कासिनदुना लैरिबनी अदुगा अमता खंगदबा मखै बजाजबु मखोई मरीना सिंगदुना कनासो उद्र मफम अमदा सिंगसलगलगा करिगिनो नंग अइखोइना हाटखिबु नुपीदुना पलकलिबदो हा नंग कैगिनो हामिदा अस इताव मयाम आई ngomon kibuna tawbani ai sabna sulore ai bu hospital da hana amta pugedroge ai hospital da puba lai kamai toino ba adumna hangnubudu da bajasna aina adumna sing holingi matamadu da ai gi tungda kana gumma malle pe hadan leithropada ai khoina hat kibunu pido liplaga leirami makutta chektumba ma pairaga aduga khangawdana ai gi kokhida sapu kana thumukpadagi aina thagaliba maitan marak aduda aise tasinki मदगी ऐसे फ्रंग फ्रंग चोंगदुना काउथोरपदा महांगना आइगी थक्सिदा थाव होइजिन लखिबनी ए कदाइदगी थाव खंगदि इसिंगला थावरा आइसु ग्यान तादि अरदगी इसाथे मैन ब्रुंग 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 चाखि ngomon खिबनै चेंथोरलिबसिनि आसमना बजाजना वारी लिदिङै मतम मदुदा बजाज तो जगा अमदा मुन्नै जेंदुना वारी लिबदो चप लेपख्रि मतम मदुदा कॉलेज पितक हाकुर्स अमदि अनना कैदौरे ओइ बजाज कराइदनो माने यिंगसिना बजाज असुमना मयामना कोइको कोइ अदुबु बजाजति मंगक अदो असुम तुंगलोमदा तपना लैनरा सुम यिंगी मतम मदुदा बजाजना ओ अस्ता लैरि असुमना हाइरकपदुदा मयामसु कोइ लैदुना यिंगी अदुबु मखोइ मरि अदुनादि उबो फंगति बजाज मंगक अदो तुंगदा असुम लैथोख्रगा फनयाम सांगा लैथोख्रि बजाजना आइगी कोखिति अमुक्ता फाव हाइदुना लावबा होरई मतम मदुदा हाकुर्स अनन पितक अमदि कॉलेज मखोई मयाम चेंसिलतुना बजाज के मंग अदुपु पैथोकनबा तौरी अदुमा तौरिगे मतम मदुदा बजाज की मंगक अदो कनागुंबा अमन पाइरगा लैखाइखिबगुम कोरक लौना लैखाइख्रै मतम मदुदा बजाज तो फरंग अमतंग कौरमलगा तुमिन्ना फदराक तानु लैखि तौरिबासिदा मखोई अहुम अदुसु पाखतखिबना लोइरि मयामसु कोइलाउ लाउदुना बजाज सिरे हाइदुना मखोई मरि अदो कोइलाउ लाउदुना चेंथोरई मयाम पाखत नरुदुना चेंसिलकपददी बजाज तो मंगक अदु तुंगोमदा लैखाइरगा तादुना लेरमलिबदु उरी मदु उबदा मयामना नखोई मरिना माबु सोर सिंगदुना पुसनख्रगा असमना मंग लैखाइरगा हालिबति करिगिनो हाइदुना मयामसिंग अदुना मखोई मरिदा ताइनरई मतम मरुदा मखोई मरिना कदाइदगी अखोइना लैखाइबनो मसा मतोमता तौजबनी हाइदुना यामना कन्ना खुमली अदुबु कना अमतना मखोई मरिगी वादो ताबिति इरांग सागतपा हौरक्लै अदुमना तौरमबदगी कॉलेजना अखोइना तौरिबा थबक असे मयामगिदमक्तनी माना करिनो चोरम पारो लोलकपदुदा फननबा हाइदुना अखोइसु पुलिसता कैदा पाउ पीदना हॉस्पिटल चलनबा गाड़ी नोंली लांगदना हन्ना होनरी अदुगा मयामना अखोइदा थाजद्रिबसे करिगिनो हाइदुना लाउरी अदुमना कॉलेज मुहुरी अमा ओइबना मरम मोरगा महांगना लाउरलिबदो मयामसु थाजरदुना मयामसु तुमिन लैनै मसिदगिदि मयाम चंगदुना बजाज तो हॉस्पिटल पुरिनबगिदमक्ता थौरांग तौरक्ली अदुबु हौजिक्ति बजाज तो सिरे हाइबसि मयामना खंगलबनिना हॉस्पिटल पुबगी महुत युमदा ओइना पाउ पीदसि हाइदुना
ꯌꯨꯝꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯗꯨꯅ ꯕꯖꯥꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯈ꯭ꯔꯦ꯫ ꯕꯖꯥꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯂꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯕꯖꯥꯖꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯒꯣꯂꯦꯁ, ꯄꯤꯇꯛ, ꯍꯀꯨꯔꯁ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯒꯗꯕꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯖꯣꯟꯅ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯝꯐꯝ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯛ ꯂꯩꯕꯗꯤ ꯃꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯒꯣꯂꯦꯁ, ꯄꯤꯇꯛ, ꯍꯀꯨꯔꯁ, ꯑꯅꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯂꯩꯕꯗꯣ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯩꯗꯧꯔꯒ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯟ ꯑꯅꯤ ꯊꯦꯡꯖꯤꯟꯅꯔꯒ ꯒꯥꯡ ꯒꯥꯡ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯄꯨꯈ꯭ꯔꯝ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯜꯂꯝꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯕꯔꯥꯡ ꯂꯥꯎꯅ ꯇꯨꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯦꯡꯅꯩ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯆꯦꯟꯗꯨꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏ ꯀꯗꯥꯏꯗꯕꯨ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯅꯟꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝ ꯃꯃꯥꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯕꯗꯨꯗ ꯃꯍꯥꯛꯇꯣ ꯑꯦ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯪꯇꯨ ꯇꯨꯈꯤ꯫ ꯑꯗꯨꯝꯅ ꯑꯅꯟꯅ ꯇꯨꯡꯂꯣꯝꯗ ꯇꯨꯊꯔꯛꯄ ꯑꯗꯨꯗ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯍꯀꯔꯁ, ꯄꯤꯇꯛ ꯑꯃꯗꯤ ꯒꯣꯂꯦꯁ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯛꯄꯒ ꯅꯪꯗꯕ ꯃꯈꯩ ꯑꯃꯨꯛꯀꯁꯨ ꯃꯈꯣꯡꯗꯣ ꯁꯣꯔꯣ ꯆꯤꯡꯈꯤꯕꯗꯨꯗ ꯂꯨꯈꯝꯅ ꯌꯩꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯞ ꯈꯥꯡꯂꯤ꯫ ꯃꯌꯥꯝꯁꯨ ꯀꯤꯔꯛꯂꯗꯨꯅ ꯑꯅꯟꯗꯣ ꯁꯦꯒ꯭ꯔꯥꯗ ꯀꯣꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯗꯕꯤꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯆꯤꯡꯉꯛꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯏꯔꯨꯕ ꯊꯦꯡꯂꯨꯕ ꯇꯧꯗꯨꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯃ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯀꯨꯔꯁ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯄꯣꯔꯥꯗꯤ ꯊꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯠꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯅꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯑꯩꯒꯤ ꯀꯣꯛꯁꯦ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯅꯔ ꯀꯔꯤꯅꯣ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯅꯟꯗ ꯑꯅꯟ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯒꯣꯂꯦꯁꯅ ꯉꯥꯏꯈꯣ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯐꯝ ꯑꯁꯤꯗ ꯂꯦꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯈꯣই ꯌꯨꯝꯗ ꯍꯟꯅꯔꯁꯤ꯫ ꯃꯍꯥꯖꯣꯟꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯣꯛꯂꯦ ꯍꯥꯏꯔꯝꯂꯒ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯊꯋꯥꯏ ꯃꯥꯡꯒꯗꯕꯩ ꯁꯔꯨꯛ ꯊꯕꯛ ꯇꯣꯛꯄꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯅꯈ꯭ꯔꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯤꯀꯞ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯑꯣꯡ ꯁꯕꯥꯟ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯔꯨ ꯂꯨꯛꯊꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯀꯅꯥꯅꯣ ꯁꯤꯗꯤ? ꯏꯕꯦꯝꯃ ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯂꯕ꯭ꯔꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯟꯗ ꯇꯞꯅ ꯂꯩꯁꯜꯂꯛꯄꯗꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯉꯒ ꯃꯃꯥꯏ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯔꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯁꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯐꯔꯪ ꯀꯥꯎꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯀꯨꯔꯁ, ꯄꯤꯇꯛ ꯑꯃꯗꯤ ꯒꯣꯂꯦꯁꯄꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯗꯣꯡ ꯊꯤꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯍꯀꯨꯔꯁ, ꯄꯤꯇꯛ ꯑꯃꯗꯤ ꯒꯣꯂꯦꯁ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯗꯤ ꯃꯈꯣꯏꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤꯕꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯆꯦꯟꯁꯤꯟꯗꯨꯅ ꯑꯅꯟꯕꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯑꯅꯟꯗꯣ ꯐꯔꯪ ꯀꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯥꯗꯣ ꯇꯞꯅ ꯄꯠꯊꯈꯤꯗꯨꯅ
ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯒ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯅꯟꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯁꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯍꯨꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯅꯟ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯈꯤ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯅꯟꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯅꯟꯅ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯁꯤꯗ꯭ꯔꯤ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑनꯟꯒꯤ ꯃꯔꯥꯏꯕꯛꯇ ꯁꯣꯔ ꯀꯥꯝꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯣ ꯊꯦꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯀ꯭ꯔꯨꯕꯨ ꯃꯉꯛꯁꯝ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯀ꯭ꯔꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯪꯉꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯅ ꯂꯥꯈꯠꯈꯤꯗꯨꯅ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯣꯡꯊꯣꯔꯛꯄꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯁꯤꯜꯂꯤꯕ ꯖꯤꯡꯒꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯒ ꯇꯥꯁꯤꯟꯕꯗ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯥꯁꯤꯟꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯈꯔ ꯅꯥꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯟꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯇꯛ ꯑꯃꯗꯤ ꯀꯣꯂꯦꯖꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯅꯟꯗ "ꯑꯅꯟ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯅꯟ ꯐꯠ ꯂꯩꯁꯜꯂꯛꯂꯒ ꯄꯤꯇꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯒ ꯅꯨꯡꯒ꯭ꯔꯥꯏ ꯆꯦꯒꯥꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯣꯔ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥꯔꯗꯨꯒꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯒꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯂꯩꯔꯤꯕ ꯆꯦꯛꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯒꯣꯔꯣ ꯑꯁꯨꯝ ꯆꯤꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯤꯇꯛꯇꯤ ꯃꯀꯣꯛ ꯃꯔꯨ ꯑꯃꯗꯤ ꯃꯁꯥ ꯁꯥꯒꯟ ꯑꯃꯗꯤ ꯅꯤꯡꯒꯣꯡꯅꯆꯤꯡꯕ ꯄꯨꯡꯇꯦꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯆꯤꯡꯂꯤꯕꯗꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯅꯟꯅ ꯄꯤꯇꯛꯄꯨ ꯒꯣꯔꯣ ꯑꯁꯨꯝ ꯆꯤꯡꯈ꯭ꯔꯒ ꯆꯦꯛꯂꯣꯟ ꯃꯔꯣꯟ ꯄꯩꯈꯠꯂꯤꯕ ꯑꯃꯗꯤ ꯍꯩꯒꯠꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝ ꯀꯥꯈꯠꯈ꯭ꯔꯒ ꯋꯥꯡꯂꯕ ꯆꯦꯛ ꯏꯛꯄꯒꯤ ꯃꯩꯈꯨ ꯊꯣꯛꯈꯤꯅꯕꯒꯤ ꯁꯥꯔꯤꯕ ꯋꯥꯡꯂꯕ ꯑꯗꯨꯗ ꯒꯔ ꯀꯥꯈꯠꯈ꯭ꯔꯒ ꯌꯥꯝꯅ ꯋꯥꯡꯅ ꯄꯤꯇꯛ ꯑꯗꯣ ꯆꯦꯛꯇꯦꯛ ꯆꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯗꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯛꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯐꯨ ꯀꯟꯅ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯁꯥ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯇꯦꯛꯇꯨꯅ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯈꯞ ꯆꯤꯡꯂꯒ ꯁꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯀ꯭ꯔꯨꯁ ꯑꯃꯗꯤ ꯀꯣꯂꯦꯖ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯌꯨꯝ ꯆꯪꯉꯨꯅꯕ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯑꯅꯟꯗꯣ ꯋꯥꯡꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯊꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯀ꯭ꯔꯨꯁꯀꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯀ꯭ꯔꯨꯁꯀꯤ ꯊꯕꯥꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯏꯟꯈꯤꯕꯗ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯍꯀ꯭ꯔꯨꯁꯇꯣ ꯃꯊꯕꯥꯛ ꯑꯗꯨꯗ ꯅꯥꯗꯨꯅ ꯃꯌꯥꯗꯒꯤ ꯏꯈꯤꯡ ꯍꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯁꯨꯞꯆꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯅꯟ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯀ꯭ꯔꯨꯁꯇꯣ ꯃꯈꯣꯡ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯆꯦꯜꯂꯤꯕ ꯀꯣꯂꯦꯖꯀꯤ ꯃꯅꯪꯒꯟ ꯇꯝꯅ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯐꯩꯔꯦꯡꯅꯅ ꯂꯪꯉꯛꯄꯗꯨꯗ ꯀꯣꯂꯦꯖꯀꯤ ꯃꯅꯪꯒꯟꯗ ꯊꯥꯗꯨꯅ ꯀꯣꯂꯦꯖ ꯑꯃꯗꯤ ꯍꯀ꯭ꯔꯨꯁ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯄꯥꯁꯤꯟꯅꯔꯒ ꯒꯦꯠ ꯆꯥꯎꯅ ꯆꯦꯟꯊꯣꯛꯎꯔꯕ ꯀꯣꯂꯦꯖ ꯒꯦꯠ ꯑꯗꯨꯒꯤ ꯌꯨꯡꯂꯤꯕ ꯆꯦꯛ ꯑꯗꯨꯒꯤ ꯄꯤꯂꯔ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯏꯅ ꯑꯣꯔꯣ ꯊꯣꯛꯇꯨꯅ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯍꯀ꯭ꯔꯨꯁꯇꯤ ꯅꯥꯃꯟꯈꯤꯕ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯋꯥꯟꯊꯒꯦ ꯇꯧꯗꯨꯅ ꯃꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯨꯅ ꯑꯅꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯍꯀ꯭ꯔꯨꯁꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯈ꯭ꯔꯒ ꯒꯦꯠ ꯑꯗꯨꯒꯤ ꯍꯨꯃꯥꯏ ꯃꯊꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯀꯌꯥ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯡꯅ ꯂꯪꯈꯠꯈ꯭ꯔꯒ ꯊꯦꯛꯇꯣꯛꯇꯨꯅ ꯇꯥꯍꯜꯂꯛꯄꯗ ꯃꯈ꯭ꯋꯥꯡꯅ ꯃꯆꯤꯟ ꯇꯨꯝꯕ ꯌꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯍꯀ꯭ꯔꯨꯁ ꯈꯨꯗꯛꯇ ꯏꯈꯦꯡ ꯍꯥꯊꯗꯨꯅ ꯁꯤꯔꯦ꯫ ꯀꯣꯂꯦꯖ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯟ ꯁꯥꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯟ ꯁꯥꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯀꯣꯂꯦꯖꯀꯤ ꯂꯨꯈꯝꯗ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯆꯦꯛꯇꯦꯛꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯁꯥꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯕꯝ ꯂꯥꯎꯅ ꯊꯥꯗꯩ꯫ ꯀꯣꯂꯦꯖꯅ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯑꯅꯟꯗꯣ ꯃꯃꯤꯠ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯂꯦꯖꯅ "ꯑꯅꯟ, ꯅꯪ ꯈꯪꯏ ꯑꯩꯈꯣꯏꯗ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯦ ꯍꯥꯏꯕ꯫ ꯑꯩ ꯑꯃ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯟ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯅꯣꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯛ ꯏꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯆꯦꯛ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯆꯥꯎꯔꯕ utuꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ utup ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯉꯛꯂꯒ ꯀꯣꯂꯦꯖꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯟꯖꯟ ꯊꯣꯝꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯣꯂꯦꯖ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯊꯋꯥꯏ ꯊꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯅꯟꯗꯣ ꯑꯁꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯕ ꯃꯇꯝꯗ ꯆꯦꯛꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯍꯥꯛ ꯇꯥꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝꯗꯣ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝ ꯑꯃ ꯇꯥꯁꯜꯂꯛꯂꯕꯅꯤ ꯒꯣꯃꯇꯤ ꯃꯍꯥꯛꯇꯣ ꯋꯥꯃꯜꯂꯛꯂꯗꯨꯅ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯥꯜꯗꯣ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯃꯃꯥ ꯏꯕꯦꯝꯃ ꯒꯣꯃꯇꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯉꯥꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯣ ꯃꯃꯥꯗ ꯍꯥꯏꯔꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯗꯣ ꯂꯧꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯁꯦ ꯂꯥꯏꯔꯦꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯆꯦꯟꯊꯣꯛꯇꯨꯅ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝꯅ ꯒꯣꯃꯇꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯃꯇꯤꯅ ꯃꯍꯥꯛ ꯑꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯜꯂꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯆꯦꯛꯀꯣꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯆꯦꯛꯅ ꯈꯥꯒꯠꯂꯕ ꯋꯥꯡꯂꯕ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯒꯣꯃꯇꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯈꯤ ꯑꯗꯨꯝꯅ ꯋꯥ ꯂꯥꯎꯅꯕ ꯃꯔꯛ ꯑꯗꯨꯗ ꯒꯣꯃꯇꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯌꯣꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯦꯛꯀꯣꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯟꯈꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯀꯣꯛ ꯀꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯨꯝꯈꯤꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇꯧꯈꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯌꯥꯎꯅ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯕꯥꯖꯦꯁ ꯃꯈꯣꯏ ꯃꯉꯥꯅ ꯇꯧꯗꯨꯅ ꯊꯝꯕꯥꯜꯁꯦ ꯍꯥꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯈꯣꯏ ꯃꯉꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯇꯥꯛꯊꯣꯔꯛꯂꯤꯕꯗꯨ ꯊꯝꯕꯥꯜꯅ ꯇꯧꯔꯤꯕꯁꯦ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯉꯥꯗꯣ ꯍꯥꯠꯈ꯭ꯔꯕꯅꯤ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯈꯤ ꯑꯗꯨꯒ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯒ ꯍꯥꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯃꯉꯥꯁꯦ ꯃꯉꯥꯍꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯔꯛꯇ ꯄꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯄꯣꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯄꯣꯂꯣꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯃꯇꯤ ꯇꯞꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯑꯗꯨꯃꯛꯄꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯀꯣꯂꯦꯖ ꯄꯤꯇꯛ ꯍꯀꯨꯔꯁ ꯑꯅꯟ ꯑꯃꯗꯤ ꯕꯣꯖꯦꯁ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯃꯨꯊꯠꯇꯨꯅ ꯂꯃꯟ ꯈꯨꯝꯈꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯃꯈꯣꯏ ꯃꯉꯥꯁꯨ ꯄꯨꯟꯁꯤ ꯃꯥꯡꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ